मैम अगर नहान लाई साफोंग है मफम लोकेशन चपचान उचरके मफम से बिनाकांदी घाट की चुमत्रिंग कुमधरगा मितई खुन लोर वांखिम लेकायदना अखोई सेपर मितनी गायना लेब मफमदो अदुगी थोंगान अमनी कुमधरगा सिगे स्पीड ब्रेकर अमखक चावना लेरिसे असिगी हेक थोंगान ओइरोमदनी सिदा लेरे ngasi lai ji thoram tawdana mapaw lobo na meni ima sina pam se karino kari tawhaningba haibedugi mapaw lobo na meni mayam jing minarasi iche sini hekoi iche se matomtani leise yamna wana sujanum jadana kaithenda phangphong khara jolaga dum hingjaba iche ni koi lai gi maram ji kaim khangjadaba yamna samna leijaba kaim maibi su nate makse da ima siga maga di dum anytime dum wari dum sanaba jaba taibamda mangdana taba सिगे लापगी मोंग से सक्तम से लापगी मोंग से दम कमायना लाखि बनो थिंगना बदो केन वारी गलिबि नान लिखि बदो अनमाइन लिबियो मा लाखि बसिदि जनवरी ममंगा लई ओना छालै मा लाप मतंदा लई ओना सिगे सक्तम से लई नता छाल देगी थामा खाय मतुंग दगी कोरो कोइ मको खितले अदुई मतुंगा था मनी मतुंगदी मम्मी मनातो लुपाने आई इचे दा हाय इचे सोबिदा इचे अमतन येंगिने आई न चपता आदि मीना कांतावनी मपाव फांगोय दे इचे न माक संगे हाय दे दो आई तुमिन ले इचे आई खुतम याम फांगी आई इसादा याम फांगे इसमा इसमा तो इचे तो मा अंदो मा तो आई मा हाय इचे दे की माना हाय इचे ना अंगोने आई मांग नो मा चलु गयाना जिंगो पगी yengbagi chat pangamdra mang chalure ko mi dum leramda adu mai hale hai isena adu mai tawga I dum tin leiraga ma hai maina ai se ana 2026 ki January ki wari na January ki ai handa mu ai na khadina ka ba matam se ga nang phongdok ta bata di ai se phamda khaja thangani hai nang mayam da phongdo sei sa uwa yangon ai sei sa ai ni sing na ta le ni इशारे नुआइते चला के जुमदा चला से पेन फामिंग ये ना नंग सा नुआइते दि हल्लो आई कोची लोसन मंगमदो सही स उवान दे सही से गाई दा लाग सही से ga जुमदा ला जुम दे गाउ पी हो मोय निक ना कोंगे नुआइते जुमला हायंग हायंग ला गाई ले मा पाउ से निंगोन चेन होता बता दे यामम दा हा प्रो वांग यामम दा दे तजा आई सुमाई तौरी इमा इपागा सुमाई थोकले सेंग थोलक्तन इंगोंदा हारे मोय ताखो मिंगोंदा हाय बे इन्ना मना हारे ए नंगदुदी कनो तौबरा मांगना जारो अतोपदा मीजा हाय माइबी मनियागा दमा फमलु हाय इन्ना मा अइन इन्ना मा खंगदे तौसे कमाय तौ माय मागी दम सजेशन दो हायना रे इमे सेजी तौ आई नंगदी लेमांगदो फंबा का तौद्रिबनिना मोय माइबी मा हायवन अदुगा अतो पाक पाक थादो को जापोते हाय मा हाय नम ओ काय काय इला लागा थाबले जे हाय बने इतन हाय मा मयाम माक्से सापोंग कनी आई मयाम दा हायदो आई जी कन तौ हराव कुम कान हे आई खदेन कारगा आई जरनी ने नो मै खजी नो मै खरा फंग बा कंतरोगा आई सुमायना इमा इपागना हायदना इसे yung mayamda sandu waina pause haina sandok jabani ai kain khangje de sidi ai mayamda thadoga ai pesa tange na to jabana chade ai kain khangje de sidi ai ma ima ga ipa ga na mayamda haidok ta bata di aingon cha cha cheng pi ne na haibadagi ai haidok jabani sidi ai iyama sina haina sumaina to jabani bitani haide taibang dani ko imaga dum wari sanai taibang ni wari sanai manghada ubabudi taibang ne he taibang dana dum kaithien da nipa ma phungna gi be wari du su talibi ro dum mayam da ta ba da khara no aina aina bu ta re ko mayam da ta bi samne khaden da aina khaden ka je ka bu ga angaw ba kuli ni pam na hai di kwa cha ge hai ngon da se chawan ki ai ko sei yon yon dei khali karon kharaga mafi maron ta khatan che lima pretili ta ba ku ke na lite ade do ma na lina ta din le tan le di ai kwa matam ja ge ma ngon ha ai chau chau ni kwa matam tin ti di re madu matung dai ko sei ju ju jon na ai jon jam de karon khara lota khara dum ama ma pa cham tani gi pa du tani
ꯑꯗꯩ ꯑꯩ ꯕꯦꯒꯁꯦ ꯈꯪꯉꯩ ꯌꯧꯁꯜꯂꯛꯑꯦ ꯄꯩꯁꯥꯁꯦ ꯑꯗꯒꯤ ꯑꯩꯅ ꯍꯥꯏꯕ ꯏꯆꯦ ꯖꯥꯏꯃꯁꯤꯒ ꯐꯣꯟꯗ ꯏꯆꯦ ꯑꯩ ꯄꯩꯁꯥꯁꯦ ꯈꯥꯛ ꯌꯥꯝꯃꯤꯅꯦ ꯑꯩ ꯄꯩꯁꯥꯁꯦ ꯕꯦꯒꯁꯦ ꯈꯥꯛ ꯂꯨꯝꯃꯦ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯕ ꯏꯆꯦ ꯅꯪ ꯍꯨꯔꯥꯜꯂꯛꯏꯔ ꯅꯪꯗꯨꯕꯨ ꯑꯩ ꯏꯆꯦ ꯅꯉꯣꯟꯗ ꯑꯩꯅ ꯅꯠꯇꯦ ꯃꯊꯣꯟꯗ ꯑꯗꯨꯝ ꯅꯨꯄꯥ ꯑꯃꯒ ꯀ꯭ꯋꯥ ꯆꯥꯒꯩ ꯂꯥꯛꯑꯝꯃꯤ ꯑꯩ ꯅꯥꯛꯇ ꯃꯥ ꯑꯗꯨꯝ ꯂꯩꯅꯅꯦ ꯑꯩ ꯄꯣꯠꯁꯦ ꯖꯨ ꯂꯧꯁꯟꯗꯅ ꯈꯪꯗꯦ ꯄꯩꯁꯥ ꯄꯣꯠꯇꯤ ꯌꯥꯝꯗꯦ ꯑꯩ ꯄꯣꯠꯁꯦ ꯑꯩ ꯕꯦꯒꯇꯤ ꯈꯥꯡꯉꯩ ꯌꯧꯔꯛꯏ ꯄꯩꯁꯥꯁꯦ ꯑꯩꯅ ꯍꯥꯏꯕ ꯑꯩ ꯉꯥꯁꯨ ꯂꯩꯔꯦ ꯄꯥꯕꯣꯛ ꯈꯣꯏꯅꯤ ꯆꯥꯅꯕꯒꯤ ꯑꯩꯅ ꯍꯥꯏꯕ ꯑꯗꯒꯤꯅꯦ ꯄꯥꯅꯝꯁꯨ ꯂꯩꯔꯦ ꯑꯩꯅ ꯍꯥꯏꯕ ꯃꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯑꯩ ꯂꯥꯛꯑꯅꯦꯅ ꯅꯪ ꯀꯩꯗꯧꯕꯩ ꯃꯤ ꯃꯄꯣꯠꯇ ꯂꯧꯔꯤꯅꯣ ꯏꯆꯦꯅ ꯉꯥꯡꯉꯛꯑꯦ ꯑꯩ ꯂꯧꯗꯦꯅꯦ ꯏꯆꯦ ꯑꯗꯨꯝ ꯄꯩꯁꯥꯁꯤꯗ ꯄꯨꯡꯌꯥꯝꯅ ꯌꯥꯝꯃꯛꯏ ꯑꯩ ꯈꯪꯗꯦ ꯑꯩꯅ ꯍꯥꯏꯕ ꯃꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯏꯆꯦꯅ ꯍꯥꯏꯕꯗꯒꯤ ꯑꯩꯁꯦ ꯍꯜꯂꯛꯑꯦ ꯑꯗꯩ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯆꯠꯂꯤ ꯄꯩꯁꯥꯁꯤꯗ ꯄꯨꯡ ꯇꯥ ꯂꯩꯔꯝꯃꯤ ꯂꯝꯕꯤ ꯃꯁꯥꯡꯁꯤꯗ ꯅꯣꯡꯉꯥꯜꯂꯒ ꯃꯪ ꯅꯠꯇꯦ ꯇꯥꯏꯕꯪꯗ ꯄꯩꯁꯥꯁꯦ ꯃꯌꯥꯝ ꯇꯥ ꯂꯩꯔꯝꯃꯤ ꯆꯅꯤ ꯆꯠꯄꯤ ꯆꯥꯝ ꯆꯠꯄꯤ ꯃꯤꯁꯨ ꯑꯣꯇꯣꯁꯨ ꯆꯠꯂꯤ ꯒꯥꯔꯤꯁꯨ ꯆꯠꯂꯤ ꯃꯤꯁꯨ ꯆꯠꯂꯤ ꯀꯅꯥꯝ ꯈꯨꯟꯗꯦ ꯄꯩꯁꯥꯁꯦ ꯑꯩꯅ ꯂꯣꯏ ꯈꯨꯟꯅ ꯂꯥꯛꯏ ꯊꯣꯡꯒꯥꯜ ꯑꯅꯤ ꯑꯍꯨꯝꯁꯦ ꯑꯩꯅ ꯈꯨꯟꯅ ꯂꯥꯛꯏ ꯌꯨꯝꯗ ꯂꯥꯛꯄꯗ ꯂꯨꯄꯥ 4,500 ꯐꯥꯏ ꯂꯥꯛꯄꯗ ꯄꯩꯁꯥꯁꯦ ꯌꯥꯝꯃꯤ ꯄꯥꯏ ꯈꯥꯡꯉꯩꯁꯤ ꯌꯧꯔꯛꯑꯦ ꯑꯩꯅ ꯀꯩꯅꯣꯅꯦ ꯄꯩꯁꯥꯁꯦ ꯄꯨꯡꯐꯪꯗ ꯐꯪꯉꯛꯏꯅꯤ ꯁꯣꯝꯗ ꯑꯩ ꯃꯌꯥꯝ ꯄꯨꯔ ꯂꯥꯛꯏ ꯄꯩꯁꯥꯁꯦ ꯌꯨꯝꯗ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯄꯩꯁꯥꯁꯦ ꯈꯥꯎ ꯌꯥꯝꯃꯟ ꯉꯁꯥꯏꯒꯤ ꯕꯖꯥꯔꯗꯒꯤ ꯈꯣꯡꯖꯣꯟꯗ ꯌꯣꯜꯂꯦꯕ ꯅꯨꯃꯤꯠꯁꯦ ꯁꯤꯒꯅ ꯄꯤꯛꯅ ꯍꯜꯂꯛꯄꯗ ꯀꯌꯥꯃꯨꯛ ꯌꯥꯎꯔꯝꯃꯦ ꯄꯩꯁꯥꯁꯦ ꯂꯨꯄꯥ 4,500 ꯌꯥꯎꯔꯝꯃꯤ ꯍꯥꯏꯗꯤ ꯂꯨꯄꯥ 200-300ꯒꯤ ꯄꯣꯠꯇꯅꯦꯕ 4,500 ꯌꯥꯎꯔꯝꯃꯤ ꯌꯨꯝꯗ ꯐꯧ ꯍꯩꯗꯣꯛꯑ ꯊꯅꯝꯕꯩ ꯋꯥꯔꯤꯗꯨꯝꯁꯨ ꯂꯤꯕꯤꯌꯨ ꯌꯨꯝꯗꯗꯤ ꯐꯧꯁꯦ ꯅꯪꯗ ꯍꯥꯏ ꯐꯧꯁꯦ ꯂꯧꯁꯜꯂꯨ ꯃꯔꯥ ꯊꯥꯎꯑꯣꯅ ꯍꯥꯏꯗꯨꯒ ꯑꯩꯅ ꯏꯆꯦꯗ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯃꯔꯥꯁꯦ ꯀꯩꯅꯣ ꯇꯧ ꯅꯣꯡꯁꯦ ꯂꯥꯛꯏ ꯏꯆꯦ ꯂꯧꯁꯜꯂꯨ ꯐꯧꯁꯦ ꯍꯥꯟꯅ ꯍꯥꯏ ꯑꯗꯨꯝ ꯏꯆꯦꯅ ꯐꯃꯨꯡꯁꯤꯒ ꯑꯍꯤꯡꯗꯅꯦꯕ ꯏꯆꯦꯅ ꯍꯥꯏ ꯍꯩ ꯍꯧꯖꯤꯛꯄꯨ ꯅꯣꯡꯁꯨ ꯂꯥꯛꯀꯁꯤꯕꯨ ꯐꯧꯁꯨ ꯂꯩꯇꯦ ꯀꯥꯏꯗꯩ ꯐꯧꯅ ꯑꯩꯅ ꯊꯣꯛꯄ ꯃꯇꯝꯗ ꯁꯪꯒꯣꯏꯗ ꯐꯧ ꯉꯥꯛꯇ ꯉꯥꯏ ꯂꯩꯔꯝꯃꯤ ꯑꯗꯩ ꯐꯧꯁꯦ ꯑꯩꯅ ꯁꯤꯆꯟ ꯈꯣꯠꯆꯟ ꯂꯧꯁꯜꯂꯦ ꯐꯧꯃꯣꯟ ꯑꯃ ꯐꯥꯅꯤꯡ ꯍꯨꯃꯥꯡ ꯑꯍꯤꯡꯗꯨꯒ ꯑꯗꯨꯝ ꯑꯩꯅ ꯂꯧꯁꯜꯂꯦ ꯅꯣꯡꯉꯥꯜꯂꯒꯔ ꯑꯍꯤꯡꯗ ꯍꯥꯏꯕ ꯑꯍꯤꯡꯗ ꯑꯗꯨꯝ ꯑꯩ ꯍꯧꯒꯠꯂ ꯊꯣꯛꯄꯁꯤꯗ ꯐꯧ ꯉꯥꯛꯇ ꯂꯩꯔꯝꯃꯦꯕ ꯐꯧ ꯉꯥꯛꯇ ꯑꯗꯒꯤ ꯑꯩ ꯂꯧꯁꯜꯂꯒ ꯀꯣꯅꯨꯡꯗꯗꯤ ꯍꯥꯞꯆꯜꯂꯦ ꯑꯗꯨ ꯐꯧ ꯕꯣꯁꯇꯥ ꯀꯌꯥꯃꯨꯛ ꯑꯣꯏꯅꯤ ꯑꯃ ꯑꯅꯤ ꯑꯗꯨꯝ ꯁꯤꯃꯦꯟ ꯕꯣꯔꯥ ꯈꯥꯡꯉꯩꯅꯤꯅꯦ ꯑꯩꯁꯦ ꯃꯨꯛꯀ ꯅꯠꯇꯦ ꯕꯣꯔꯥ ꯈꯥꯡꯉꯩ ꯁꯤꯃꯦꯟ ꯕꯣꯔꯥ ꯈꯥꯡꯉꯩꯁꯦ ꯑꯩꯅ ꯄꯣꯔꯛꯑꯒ ꯍꯥꯞꯆꯜꯂꯦ ꯄꯣꯠꯇꯨꯗꯤ ꯑꯗꯨꯒꯨꯝꯕꯁꯨ ꯃꯌꯥꯝ ꯊꯦꯡꯅꯩ ꯃꯌꯥꯝ ꯑꯇꯩ ꯑꯉꯛꯄ ꯀꯔꯤꯗꯤ ꯊꯦꯡꯅꯕꯤꯒꯦ ꯁꯤꯒꯤ ꯀꯩꯅꯣ ꯂꯤꯟꯒꯤ ꯋꯥꯔꯤ ꯑꯃꯁꯨ ꯂꯤꯈꯤꯕꯗꯣ ꯃꯗꯨꯁꯨ ꯂꯤꯟꯁꯦ ꯑꯩꯅꯅꯦ ꯏꯆꯦ ꯍꯣꯏꯗ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯁꯦꯅ ꯍꯥꯏꯕ ꯏꯆꯦ ꯖꯥꯏꯃꯒ ꯑꯩꯅ ꯈꯤꯇꯪ ꯉꯟꯅ ꯆꯠꯀꯦꯅ ꯑꯩꯅ ꯏꯁꯤꯡ ꯁꯣꯛꯎꯒꯦ ꯕꯥꯇꯤꯜ ꯑꯃꯒ ꯁꯅꯥꯕꯨꯜ ꯑꯃꯒ ꯇꯦꯁꯤꯗ ꯁꯣꯏ ꯂꯥꯛꯄꯁꯤꯒ ꯏꯄꯥꯁꯤꯒ ꯂꯩꯔꯝꯃꯦ ꯁꯥꯡꯉꯤ ꯂꯩꯔꯝꯃꯦ ꯑꯩꯅ ꯀꯩꯅꯣꯅꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯄꯨꯟꯁꯤ ꯏꯃꯥ ꯑꯩ ꯏꯆꯦ ꯍꯣꯏꯗꯅꯦ ꯁꯨꯃꯥꯏꯅ ꯂꯥꯏ ꯈꯣꯏꯔꯝ ꯆꯠꯀꯦ ꯇꯧꯔꯤꯅꯦ ꯑꯩꯅ ꯈꯣꯏꯔꯝꯃꯦ ꯃꯉꯣꯟꯗ ꯃꯥꯅ ꯐꯩꯖꯥ ꯇꯥꯁꯜꯂ ꯐꯩꯖꯥꯁꯦ 3 ꯇꯥꯔꯦ ꯑꯩꯉꯣꯟꯗ 3ꯔꯛ ꯃꯉꯛ ꯅꯣꯜꯂꯦ ꯁꯥꯡꯕꯁꯦ ꯀꯌꯥꯃꯨꯛ ꯁꯥꯡꯉꯤ ꯑꯩꯈꯣꯏ ꯅꯣꯟ ꯑꯃꯒꯨꯝꯕ ꯁꯥꯡꯒꯗ꯭ꯔꯥ ꯅꯣꯜ 2 ꯍꯦꯟꯒꯅꯤ ꯁꯥꯡꯕꯁꯦ ꯁꯥꯡꯉꯤ ꯁꯤꯒꯅꯦꯕ ꯁꯨꯃꯥꯡꯁꯤꯒ ꯁꯨꯃꯥꯡꯁꯦ ꯁꯨꯃꯥꯏꯅ ꯐꯩꯅꯦ ꯁꯤꯒꯩꯅ ꯑꯥꯗꯩ ꯀ꯭ꯋꯥ ꯂꯩ ꯁꯤꯅ ꯁꯤꯐꯧꯁꯦ ꯑꯥꯗ ꯀ꯭ꯋꯥ ꯂꯩꯔꯤꯁꯦ ꯁ꯭ꯋꯥꯏꯕꯣ ꯁꯤꯒꯩꯅ ꯁꯤꯐꯧꯁꯦ ꯃꯥ ꯐꯩꯅ ꯂꯩꯔꯦ ꯑꯩ ꯏꯃꯨꯡ ꯆꯪ ꯌꯥꯗꯦ ꯑꯩ ꯁꯅꯥꯕꯨꯟꯁꯨ ꯊꯝꯃꯦ ꯑꯗꯒꯤ ꯕꯥꯇꯤꯟꯁꯨ ꯊꯝꯃꯒ ꯑꯩꯅ ꯃꯉꯣꯟꯗ ꯈꯣꯏꯔꯝꯃꯤ ꯈꯣꯏꯔꯝꯕꯁꯦ ꯃꯥ ꯐꯩꯖꯥ ꯇꯥꯔ ꯑꯩꯉꯣꯟꯗ ꯕꯣꯔ ꯄꯤ ꯑꯩꯅ ꯃꯥꯅ ꯑꯩꯉꯣꯟꯗꯗꯤ ꯕꯣꯔ ꯄꯤꯔꯝꯃꯤ ꯄꯥꯕꯣ ꯁꯨꯃꯥꯏꯅ ꯄꯥꯕꯣꯁꯦ ꯌꯦꯡꯉꯣ ꯂꯥꯎꯅꯦ ꯁꯤꯕꯣ ꯄꯥꯕꯣꯁꯦ ꯑꯩꯅ ꯍꯧꯗꯣꯛꯑ ꯌꯦꯡꯍꯜꯂꯦ ꯄꯥꯕꯣꯅ ꯑꯗꯨꯛ ꯆꯥꯎꯋꯦꯗ ꯑꯩꯅ ꯍꯦꯛ ꯆꯥꯎꯖꯔꯛꯄ ꯍꯤꯡꯖꯔꯛꯄꯗꯒꯤ ꯁꯨꯃꯥꯏꯅ ꯆꯥꯎꯁꯨ ꯆꯥꯎꯕ ꯁꯥꯡꯁꯨ ꯁꯥꯡꯕ ꯆꯥꯎꯗꯦ ꯌꯥꯝꯁꯨ ꯆꯥꯎꯋꯤꯅꯦ ꯆꯥꯎꯕꯗꯤ ꯑꯗꯨꯒ ꯁꯥꯡꯕꯗꯤ ꯁꯥꯡꯉꯦ ꯐꯖꯅ ꯁꯥꯡꯉꯦ ꯄꯥꯕꯣ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯗ ꯃꯥꯁꯦ ꯃꯁꯥ ꯁꯥꯡꯕꯁꯤ ꯎꯍꯧꯕ ꯁꯥꯡꯕꯗꯤ ꯑꯩ ꯎꯔꯕ ꯃꯥ ꯀꯣꯟꯁꯤꯜꯂ ꯐꯩꯖꯥ ꯇꯥ ꯂꯩꯕꯁꯦ ꯑꯩꯅ ꯄꯥꯕꯣꯁꯦ ꯍꯧꯗꯣꯛꯏꯕ ꯄꯥꯕꯣꯅ ꯊꯣꯛꯂꯛ ꯑꯩ ꯄꯨꯟꯁꯤꯗ ꯁꯨꯝꯕ ꯎꯖꯗ꯭ꯔꯤ ꯍꯥꯏꯀꯣ ꯃꯥꯁꯨ ꯈꯣꯏꯔꯝꯃꯨ ꯏꯕꯦꯝꯃꯅ ꯑꯩꯉꯣꯟꯗ ꯍꯥꯏ ꯄꯥꯕꯣꯅꯗꯤ ꯈꯣꯏꯔꯝꯃ ꯃꯥ ꯑꯩꯉꯣꯟꯗ 3ꯔꯛꯇꯤ ꯃꯀꯣꯛꯇꯣ ꯄꯥꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯄꯥꯛꯇꯦ ꯃꯥ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒꯅ ꯑꯗꯨꯝ ꯅꯣꯔꯃꯦꯜꯅꯦꯕ ꯆꯨꯝꯅ ꯅꯣꯔꯃꯦꯜꯗ ꯂꯩꯔꯒ ꯃꯔꯩꯁꯨ ꯇꯤꯡꯊꯣꯛꯇꯦ ꯀꯩꯁꯨ ꯇꯧꯗꯦ ꯃꯥ ꯐꯖꯅ ꯑꯩꯉꯣꯟꯗ ꯕꯣꯔ ꯄꯤ ꯑꯗꯨꯗ ꯑꯩꯁꯨ ꯈꯣꯏꯔꯝꯃꯒ ꯂꯥꯏꯕꯛꯇ ꯂꯩꯕꯥꯛꯇ ꯊꯦꯡꯉꯒ ꯑꯩ ꯈꯣꯏꯔꯝꯖꯩꯌꯦ ꯈꯣꯏꯔꯝꯕꯗꯒꯤ ꯃꯥ ꯆꯪꯈꯔꯦ ꯑꯗꯩ ꯃꯉꯣꯟꯗ ꯑꯃꯨꯛ ꯆꯪꯉ ꯕꯣꯔ ꯄꯤꯔꯝꯃꯦ ꯍꯥꯏꯁꯦ ꯀꯔꯤ ꯍꯥꯏꯅꯣ ꯃꯑꯣꯡꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯃꯑꯣꯡꯁꯤ ꯁꯨꯃꯥꯏꯅ ꯐꯩꯖꯥ ꯇꯥꯔꯦꯗꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯑꯦ ꯃꯥ ꯑꯩꯉꯣꯟꯗ ꯑꯣ ꯁꯨꯃꯥꯏꯅ ꯃꯀꯣꯛꯀ ꯂꯦꯡꯉꯝꯕ ꯑꯗ ꯑꯩꯁꯨ ꯈꯣꯏꯔꯝꯃꯤ ꯑꯗꯨꯝ ꯈꯣꯏꯔꯝꯃꯒ ꯃꯥꯁꯦ ꯆꯥꯛꯄꯤ ꯂꯣꯏꯔꯒ ꯑꯩ ꯀꯣꯛ ꯅꯣꯝꯃꯝꯕꯅꯦꯕ ꯀꯣꯛ ꯅꯣꯝꯕꯗꯣ ꯀꯣꯛꯁꯦ ꯅꯣꯝꯃꯝꯃꯤ ꯃꯥ ꯑꯩꯉꯣꯟꯗ ꯄꯨꯔꯥ ꯄꯤꯔꯒ ꯑꯩ ꯁꯅꯥꯕꯨꯟꯁꯦ ꯌꯦꯞꯄꯒ ꯑꯩ ꯏꯃꯨꯡꯗ ꯕ꯭ꯔꯥꯏꯠꯇ ꯍꯩꯖꯤꯜꯂꯤ ꯕ꯭ꯔꯥꯏꯠꯁꯤꯅ ꯏꯁꯤꯡ ꯊꯛꯄꯁꯦ ꯃꯥꯒꯤ ꯏꯁꯤꯡꯗꯣ ꯍꯩꯖꯤꯟꯕꯩ ꯃꯇꯨꯡꯗ ꯕ꯭ꯔꯥꯏꯠꯁꯤ ꯗꯤꯛ ꯊꯟꯗꯣꯛꯈ꯭ꯔꯦꯕ ꯑꯩꯒꯤ ꯕ꯭ꯔꯥꯏꯠꯁꯦ ꯑꯗꯨ ꯏꯁꯤꯡ ꯁꯅꯥꯕꯨꯟ ꯑꯃ ꯈꯥꯡꯉꯩꯗꯨꯅ ꯊꯥ ꯑꯃ ꯍꯦꯟꯈꯔꯦ ꯑꯗꯨꯝ ꯀꯔꯤꯝ ꯃꯌꯦꯡ ꯇꯥꯗꯦ ꯑꯩ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯃꯥꯅ ꯑꯗꯨ ꯇꯧꯕ ꯂꯣꯏꯔꯒ ꯍꯨꯝꯅꯤꯁꯨ ꯅꯨꯃꯤꯠꯁꯤꯗ ꯑꯃꯨꯛ ꯑꯩꯅ ꯆꯥꯛ ꯊꯣꯡꯕꯁꯦ ꯑꯃꯨꯛ ꯆꯥꯛ ꯆꯐꯨꯗ ꯆꯦꯡ ꯄꯋꯥ ꯑꯃ ꯊꯣꯡꯉꯦ ꯄꯥꯕꯣꯛ ꯈꯣꯏꯅꯤꯅꯦ ꯊꯣꯡꯕꯁꯤꯗ ꯃꯌꯥꯝ ꯌꯥꯝꯈꯠꯂꯛꯑꯦ ꯆꯥꯛꯁꯦ ꯑꯗꯨꯝ ꯁꯧꯗꯣꯔꯛꯑꯕ ꯃꯌꯥꯝꯅ ꯆꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯕꯟꯗ꯭ꯔꯥꯁꯤꯃꯨꯛ ꯇꯧꯕ ꯁꯣꯔꯤꯌꯥꯁꯤ ꯑꯗꯨ ꯍꯩꯗꯣꯛꯑꯦꯕ ꯈꯥꯏꯗꯣꯛꯄꯁꯤꯗꯒꯤ ꯌꯥꯝꯃꯦ ꯑꯗꯒꯤ ꯑꯩꯅ ꯏꯆꯦꯁꯤꯡꯗ ꯐꯣꯟꯗ ꯏꯆꯦ ꯁꯨꯃꯥꯏ ꯇꯧꯔꯦ
ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯏꯆꯦꯗ ꯑꯩꯅ ꯍꯥꯏꯕꯅꯦ ꯏꯆꯦ ꯑꯗꯨ ꯆꯥꯛꯇꯣ ꯆꯥꯔꯨꯅꯨ ꯂꯥꯏꯗꯣ ꯀꯠꯈ꯭ꯔꯣꯅ ꯃꯥ ꯍꯥꯏꯔꯦ ꯑꯗꯨꯒꯤ ꯂꯥꯏꯗꯨ ꯀꯠꯊꯣꯛꯈ꯭ꯔꯦ ꯏꯆꯦ ꯉꯁꯤꯒꯤ ꯂꯥꯏ ꯏꯀꯧꯗꯅ ꯃꯄꯥꯎ ꯇꯥꯕꯒꯤ ꯀꯩꯅꯣꯁꯤꯗ ꯁꯛꯇꯝꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯁꯤꯒꯠꯊꯣꯔꯤꯕ ꯏꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯀꯔꯤ ꯍꯥꯏꯕꯤꯔꯝꯃꯤ ꯃꯇꯨꯡ ꯈꯤꯇꯪ ꯉꯁꯤꯗꯤ ꯃꯌꯥꯝꯒꯤ ꯍꯩꯗꯥꯛ ꯑꯣꯏꯅ ꯀꯩꯅꯣ ꯇꯧ ꯄꯤꯌꯨ ꯍꯥꯏꯅ ꯃꯣꯏꯅ ꯍꯥꯏꯔꯝꯃꯤ ꯀꯩꯅꯣ ꯊꯣꯔꯤꯕ ꯏꯁꯤꯡꯁꯤꯅꯀꯣ ꯍꯤꯗꯥꯛ ꯑꯣꯏꯅ ꯍꯩꯗꯥꯛ ꯑꯣꯏꯅ ꯄꯤꯌꯨ ꯑꯅꯥ ꯃꯗꯨ ꯑꯌꯦꯛ ꯑꯅꯥ ꯑꯌꯦꯛꯇ ꯃꯥ ꯀꯣꯛꯀꯅꯤ ꯑꯗꯨꯒ ꯃꯉꯣꯟꯗꯒꯤ ꯂꯧꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯈꯣꯏꯔꯝꯖꯧ ꯃꯉꯣꯟꯗ ꯅꯤꯖꯔꯒ ꯂꯧ ꯍꯥꯏꯟꯗꯗꯤ ꯂꯧꯕ ꯌꯥꯔꯣꯏ ꯃꯤ ꯑꯍꯨꯝ ꯈꯛꯇꯤ ꯑꯩꯅ ꯉꯔꯥꯡ ꯁꯟꯅꯥꯗ ꯎꯕꯗ ꯃꯣꯏꯅ ꯑꯩꯁꯦ ꯐꯗꯦꯡ ꯀꯥꯈꯤꯕ ꯉꯥꯏꯔꯒ ꯃꯣꯏꯅ ꯄꯣꯠꯇꯨꯒꯤ ꯂꯥꯛꯄꯗ ꯃꯈꯨꯠꯁꯦ ꯄꯥꯏꯔꯒ ꯃꯥꯅ ꯊꯝꯃꯤ ꯂꯧꯕ ꯌꯥꯔꯣꯏ ꯃꯥꯒꯤ ꯑꯩꯅ ꯈꯗꯦꯡ ꯀꯥꯈ꯭ꯔꯒꯅꯤ ꯌꯨꯝ ꯂꯩꯇ꯭ꯔꯤꯉꯩꯗ ꯃꯣꯏꯅ ꯆꯪꯅ ꯂꯧꯗꯣꯏꯒꯤ ꯇꯧꯕ ꯑꯗꯨꯅ ꯆꯥꯄꯤꯁꯨ ꯂꯣꯟꯗꯕꯅꯤꯅ ꯃꯣꯏꯅ ꯂꯧꯅꯦꯅ ꯆꯪꯉꯛꯄ ꯃꯤꯁꯦ ꯃꯃꯥꯏ ꯄꯥꯛꯏ ꯑꯗꯒꯤ ꯃꯤꯁꯦ ꯋꯥꯡ ꯆꯥꯎꯏ ꯐꯠꯇꯕ ꯇꯧꯕꯗꯤ ꯂꯥꯛꯄ ꯅꯠꯇꯦꯕ ꯏꯁꯤꯡꯗ ꯂꯧꯕꯒꯤ ꯏꯁꯤꯡ ꯑꯗꯩꯗꯨꯒ ꯄꯥꯝꯖꯅ ꯇꯧꯔꯤꯅꯦ ꯏꯃꯥꯅꯁꯨ ꯑꯗꯨꯝ ꯃꯄꯨ ꯌꯥꯎꯗꯕꯒꯤ ꯑꯗꯣ ꯃꯥꯅ ꯈꯨꯖꯦꯡ ꯄꯥꯏꯔꯦ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯎꯠꯂꯦ ꯃꯤꯅ ꯇꯝꯃꯝꯃꯤꯕ ꯅꯠꯇꯦ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯐꯔꯦ ꯌꯨꯝꯒꯤ ꯑꯌꯥꯕ ꯍꯥꯏꯕꯗꯤ ꯏꯆꯦꯒꯤꯁꯨ ꯁꯤꯗꯁꯨ ꯈꯪꯍꯟꯕ ꯇꯥꯏꯗꯅꯀꯣ ꯑꯗꯨ ꯂꯣꯏꯔꯒ ꯃꯊꯪ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯃꯉꯣꯟꯗ ꯗꯨꯛ ꯄꯠꯇꯤ ꯀꯠꯂꯨ ꯃꯗꯒꯤ ꯀꯔꯤꯅꯣ ꯃꯥ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣ ꯄꯥꯅ ꯇꯪꯒꯂꯥ ꯑꯃ ꯆꯪꯉꯅꯤ ꯍꯥꯏꯗꯨ ꯆꯪꯉꯅꯤ ꯑꯗꯨ ꯃꯉꯣꯟꯗ ꯏꯁꯤꯡ ꯀꯥꯏꯕ ꯅꯨꯃꯤꯠꯇꯗꯤ ꯀꯥꯏꯕ ꯏꯁꯤꯡꯗ ꯄꯥꯛ ꯅꯨꯡꯇꯤꯒꯤ ꯂꯧꯕ ꯌꯥꯗꯦ ꯏꯁꯤꯡ ꯃꯗꯨ ꯍꯥꯏꯔꯛꯑꯦ ꯃꯥꯒꯤ ꯅꯨꯃꯤꯠ ꯊꯕꯥꯜꯁꯤ ꯀꯩꯗ ꯇꯧꯕꯅꯣ ꯅꯨꯃꯤꯠꯁꯦ ꯂꯤꯂ ꯊꯕꯁꯦ ꯃꯥ ꯍꯥꯏꯔꯛꯀꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯍꯥꯏꯔꯛꯇ꯭ꯔꯦꯕꯀꯣ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯃꯗꯨ ꯃꯥ ꯍꯥꯏꯁꯤꯅ ꯂꯐꯣꯏ ꯑꯃ ꯌꯥꯡꯉꯅꯤ ꯑꯗꯒꯤ ꯄꯥꯅ ꯇꯪꯒꯂꯥ ꯑꯃ ꯆꯪꯉꯅꯤ ꯗꯨꯛꯄꯇꯤ ꯍꯥꯏꯔꯛꯑꯦ ꯑꯍꯨꯝꯗꯨꯗꯤ ꯍꯥꯏꯔꯛꯑꯦ ꯂꯤꯜꯂ ꯐꯕꯗ ꯍꯥꯏꯔꯛꯑꯦ ꯁꯦꯅꯁꯨ ꯌꯥꯝ ꯀꯠꯂꯨꯗꯨꯡꯕ ꯂꯩꯇꯦꯕ ꯂꯩꯇꯦ ꯑꯗꯨꯗꯤ ꯍꯥꯏꯔꯛꯑꯦ ꯑꯗꯨꯗꯤ ꯉꯔꯥꯡꯒꯤ ꯁꯟꯅꯥꯗ ꯍꯥꯏ ꯉꯔꯥꯡ ꯁꯟꯅꯥꯗꯨ ꯊꯥ ꯃꯇꯝꯗ ꯍꯥꯏꯔꯛꯑꯦ ꯀꯅꯥꯒꯨꯝꯕꯅ ꯑꯩꯒꯤ ꯁꯤꯗ ꯍꯤꯗꯥꯛꯁꯦ ꯅꯪ ꯄꯥꯝꯕ ꯇꯥꯔꯁꯨ ꯏꯃꯥꯗ ꯂꯨꯄꯥ ꯑꯃ ꯀꯠꯀꯦꯔꯥ ꯑꯅꯤ ꯀꯠꯀꯦꯔꯥ ꯏꯃꯥꯗ ꯑꯗꯨꯝ ꯀꯠꯄꯤꯔꯝꯃꯨ ꯑꯩ ꯀꯔꯤꯝꯇ ꯄꯩꯁꯥ ꯄꯥꯝꯕꯤꯗꯦ ꯃꯌꯥꯝ ꯑꯁꯤ ꯏꯃꯥꯒꯤ ꯁꯛꯇꯝꯁꯤ ꯁꯤꯅꯤ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯒꯤ ꯃꯥꯒꯤ ꯉꯁꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯕꯅꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯗꯣ ꯁꯤꯒ ꯑꯩꯅ ꯑꯔꯣꯏꯕꯗ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯏꯐꯨꯠꯇ ꯊꯣꯛꯏꯕ ꯑꯩꯈꯣꯏ ꯁꯤꯗ ꯍꯤꯗꯥꯛꯁꯦ ꯀꯅꯥꯒꯨꯝꯕꯅ ꯑꯅꯥ ꯑꯌꯦꯛꯀꯤ ꯂꯧꯕ ꯂꯥꯛꯑꯒꯁꯨ ꯑꯗꯨꯝ ꯂꯧꯕ ꯂꯥꯛꯄ ꯌꯥꯒꯅꯤ ꯑꯗꯨꯕꯨ ꯂꯧꯔꯝꯗꯥꯏꯗ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯧꯔꯝꯁꯤꯡ ꯅꯤꯖꯒꯗꯕꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯄꯣꯠꯆꯪ ꯆꯩꯁꯪ ꯑꯩꯈꯣꯏꯒꯤ ꯏꯆꯦꯁꯤꯒ ꯑꯗꯨꯝ ꯇꯥꯟꯅꯕꯤꯔꯒ ꯑꯗꯨꯝ ꯂꯧꯕꯤꯕ ꯌꯥꯒꯅꯤ ꯃꯉꯣꯟꯗ ꯄꯩꯁꯥ ꯅꯨꯡꯁꯥ ꯀꯠꯄ ꯑꯗꯨꯛ ꯂꯧꯕ ꯀꯔꯤꯝ ꯂꯩꯖꯗꯦ ꯃꯐꯝꯁꯤꯗ ꯀꯅꯥꯒꯨꯝꯕꯅ ꯄꯩꯁꯥ ꯂꯧꯋꯤ ꯍꯥꯏꯅꯁꯨ ꯁꯟꯗꯣꯛꯄꯤꯒꯅꯨ ꯂꯧꯁꯨ ꯂꯧꯖꯔꯣꯏ ꯍꯥꯏꯅ ꯏꯆꯦꯁꯤꯅ ꯍꯥꯏꯕꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ